पाउजदी युमफुम ओइबा मरुइबा पाउ खरा अपडेट तौजरी ब्लॉक कांग्रेस कमिटी फोंगियर एसी की मरुइबा थौपुबा तारागा मरी अमसों दाइदिब की थौपुबा अमा बीजेपी दे यावख्रे ब्लॉक कांग्रेस कमिटी फोंगियर एसी की मरुइबा थौपुबा तारागा मरी यावना दाइदिब की थौपुबा अमा ngasi बीजेपी दे यावख्रे माखोइसिंग अदुदी जोना सिंगलाई डिस्ट्रिक्ट मेंबर कमिटी ट्रेजरर लाइरम खुलेन एमसी हॉर्मी ब्लॉक कांग्रेस कमिटी कांकुम वाईफाई डिस्ट्रिक्ट कांग्रेस कमिटी इथम Yangmi Nakede Block Congress Committee ke Langley MC Candidate General Secretary Youth Assembly Congress Committee Alang Ungnaungam Kaising Youth Assembly Congress Committee ki BP Nampa se Kolen Wargam Zero Congress Workers Singkap Jian Chat Zero Youth Assembly Congress Committee Alang Chandam Ningsen Congress Worker Alam Obed Sidung Congress Worker Kangpan Toju Chang Kaising Youth Assembly Core Committee Kangkup Ngaranmi Malung Congress Worker Bongja Ninglun Kaising Congress Worker Padbung AS Thomas Youth Assembly Congress Committee Maileng Amasung Nganaumi Kasar Naidevne Mako singa sini type chutek ta leipa BJP ki office ta taramna oppa ki thoram ama pang thokre thoram adu mari leina na BJP Manipur Pradesh ki President Sardana Hai BJP lenga lawriba thodang ching asibakna party asiba miyamna thasa phale tuna tongan bu political party ki aki thame sing chuma khatana BJP da sangning bagi apamba phongdok narakle INC phonghyar ki district member oirumlaba Jona Singlaina AC atagi yengna rubada sodan lariba phonghyar AC asiba awon ba porakna ba wakhalonda BJP da janglakpane BJP da leba ka si naha singi da baklawriba thodang asiba singthabu oina amade Nahagi nama kanba tung koin chat kada party sebagai hena thang sabat hamdun changlak khibani aina phongdoke atop pau amadana sample summary marfu test to pada loinamak delta oiramle Institute of Bioresource and Sustainable Development IBSD Imphal da ringkhat khiba Indian SARS-CoV-2 Genomics Consortium Inchakok facility da hausik phau pada COVID-19 ki sample Samri marfu ki genome sequencing mai fangna tawkhiba kaloina sample panamak delta parent oiba thengnare aire genome sequencing tawbagi thabak asi IBSD imphalna inchako ki makada sentinel half amu oina SARS-CoV-2 lakhiba ki jamna jangna tracking tawbagi thabak awang nongpok lamdam pongbada sathaki gane Manipur ki matatta awang nongpok ki atopa state singdasu SARS-CoV-2 ki genomic variant khangtokpa ki thabak sing IBS dina faikale Nagaland ki sample sing institute asida test tawbusu aure aire India government ki Ministry of Science and Technology ki Department of Biotechnology ki makhata leba institute asida pan India Inchakok network ki facility am oina thamlakibane facility asia hokiba July 10 da Manipur ki minister na hangdokibane Barak dong semjin ba hokibana Imphal jiri lampida potphobu gari chatpa yadre har pothokpa ngamdre Imphal jeri lambi ki barak turel matakta sapa thong yadabadagi samjin bagi thapa paikat panga sidagi augre Baradria Infra Private Limited ki sinmising nga si ayuk ki hawna thong asigi upak sing sinhanaba amadi kontadun leiriba iron bar sing sindok nanaba thapa paikat pa hawkiba na lambi asida potpuba gari amada lan bayadre masina maram oraga siripam railway station na puthorok pangamdana leiriba har sing athubada Manipur ki lomis na pangan bagi khudong saba manglagane Thong asigi upak sing yarak tabana potpuba gari sing natok lansin tawbada chawna kodong chataba noduna lakhibane thong ase semjin bagi thapak haukrabasi loisin da bokona bada nabit mari netrak na mangani sangkhikani aina Bharatiya Infra Private Limited ki senmi sing pongdorakle thong asigi thangnan dairba hana chatramba apik pathong atu dami puba amari lanai ki gari masa sing dilan bayare adumai namak Manipur ki oina lawu singum matam asida khwaidi ki maru wari bahar sing pathokpa ngamdana laire Jiribam railway platform da housik train ki rek amada Poraki bahar bek lising ni forum puthok pangam dan lai ribane Imphal jiri lambi ki phibam ka hena fatapna baram warga har sing nanaba gari laktaba ki khodong chadaba sumayuk nari haire Fresh na phangbu pau ki matung ina tangai fatan laki ba truck khara de cheng pudun jiribam dagi hanke Makhatana gari changlak tre masi ki chamatakta barak samjin banam baram warga namit khani te lambi asida pot puthok posin tawba ki khodong saba lai roi Manipur ki lomisin har phangalu ain akanba khongjang chansing ki basu tai khrabane Jadi bamda haujik lai ba hard bag singa sikarba matam da photok ta Manipur ge law bising da phangan bangam gada ge haiba atudi khang bangam dre lambi gi phibam patta har photok gi thabak tawriba transport contractor sing da su saw na khudong chadaba mayuk nari aire lupal la kun mathoi rom gi polam phare
IGAR South ki mi makata kaksing Battalion ngarang kaksing district section thamang lokat pada smuggler mari fare amasung hote ki lupa lakun mathorang ki palam pangle aina PRO gi serola man aire Assam Rifles ki troop na border domination operation sa thaduna kari sek tawda kwa maru churba musung mirai bak tagi pusilakpa biar phagar pangamke maka tarakpa atopa pau amadana hospital dagi duty halakpa doktor matai manau commando na purakle CMC Hospital Koireng kaida masagi duty tawruk halakpa doktor matai manau ngasi numidang pung 5 minit tara mangarom taba matam dat luang sangpam da Manipur Polis Kamando ani na kablak na may bad na sudo na purakle aire Polis Kamando na purakla ba doktor matai manau ani edu di doktor ke soray nga masumhaki loy na ba doktor ke lomthing arve kawe Thoki ba tok asiki matang na doktor ke soray ngam na hangang polis station da FIR amal loss tawkre Mana file tawki ba complaint ato ki matungin na makoy ani CMC Hospital Koireng kaida CMC Hospital Koireng kaida emergency operation amba tawrog halak pada luang sambam ki minister gi mayum hek mamang da Polis Kamando ani na kamlak to na makoy bo kadai dagi halak pano aina hanglaki maduda hostel gidagi halak pani aina khongke Polis Kamando atuna kadai dagi halak pano haiduna lauduna hanglaki maduda su hostel dagi halak pani aina khongke maduda Polis Kamando atuna nang usitrito noi karamba hostel dagi lak pano hanglake maduda makasu CMC hostel dagi halak pani aina khongke maduda gari dagi kumthana naba amuk haraki madang atuda atopa Polis Kamando amalak laga noi usitriji gari gino aina laroke Maduda kurpak na arirak thar ka mahapok kanano hay na mo haglake madugi pakum ena doktor ni operation amar loyer ka hospital dagi halak pani aike maduda ID card utna na baharak padagi I card ut ki loina na noi doktor ni harga usitri ra hay na law ka loina na AK rifle load tawraga nang hato goro ay na ki halake kamando do na parbe AK rifle adugi patna kok ta thomlok padagi minute khara ngawtun laiki madugi matung ta kar ge maning thong ado Hangdok na baharak padagi hangdok laba matung da mafum adu thadok na force tawrake matang adu kok ngau tu lagi marak tani ko bhag na tharaki ba masung AK rifles ki batna suraki ba police person adu ki thabak ta thet pa name plate adu di yenglob da CK mangang aina thaba okay aduga atopa person adu di name plate thet pa okay de makoi ki mong matau amasung angang sangha adu ubada makoi ni sasin na poramba ya jabagi singna balai aina palle thawng asi jamna mong baril ta de amasung makoi na sathari pa thawng adu ki mathakta Madik Java accept local piu haidna hinga police station na complaint tawbani anaso phal tawkiba FIR adu da palle Afghan nupi sing yumdagi hendo kanu lengak na darkar oiba kutuk mapigani aibo wafam Taliban ang kakpak amgadori bra Taliban political office kilusing ba oina lairiba Sair Muhammad Afaz Stenik Zai na ngasidagi sa kunmari ki mamang da Afghanistan da Taliban assassin tawringi matam da Afghan nupi sing yumdagi mapantora kano Lengar makoi ki darkar oiba sing pikani ana phongto ki wo wafam da hausik su ngana zat kani aikre Amram dol sing ba asing mana Afghanistan ki nupi da education mapung phana phangan gani pasuma koi ki hingbagi thak wangkhat han gani aiba wafam su phongto ke Indian Military Academy Dehradun da kumjali singa makasa pan marfuni thoi ki besta train tau ki ba Stenik Zai asi hausik Taliban political office ki lusing ba weri bane Handak India amasung Taliban ani ki marakta doha da mi phang tau to wari chana ki ba atu da sumhangna Taliban ki maiki thulu singki Afghanistan ki sel thogi pipum ka hena fatana leiringi serga seda masana masa ba thabak pi jadu na bateng pangna da bagi da jung ki mapan da thoktana nubi jing thabak suba han katra aina agency amana hangki ba wangi pakhum da magna hai nubi jing ki wona de masa ki jum da ki hendoktana ba Taliban na warib lokhi ba leire adu ko nubi jing ki imung manung da darkar oiba chana thakna ba mate atai tengbang kudem pina da ba hona gani aike Nong suplai bak singi tongan pe media report ki matungin na Taliban group asi na pising ki maukta kahen pathabak tawba kangbu amani haina propaganda santoki matubakti asumbanati haina Stenik Zain sengtoki Taliban lenghak na mara chat pa sasan ama parakna na pakhonari atubum matam damar poi ba wari pamalugduna na pising ki namak tongan ba mafum sing tamlagani hari pa mafum sing aduna na pising na office ki thabak suban na tragana mai masing tambagi thawong sing sathaba Yan gani ana sulusing ba asina phongtoke brown sugar sungpam thugai ki batimda lupa lakh tara piragani Imphal East district ki marung chanba yarpok tulhel awang leke da brown sugar sungpam thugai tu na chamlaba mai ga ba polam phagar pangam ki ba Imphal East district police narcotics sel amasung Thawal district police ki apun ba khut pu da pung thokat point lupa lakh tara piragani ana sa minister na ngasi dakthokre Andhra police station marung chan leipa yarpok tulhel awang leke da ki brown sugar sungpam thugai ba amasung drug kilogram nifu Kani kesi sabri kuntra puna lupa crore marfutra rongi oi kada drugs sing phagat pangam kiba ado
asauba mai pakpa mane Manipur drug lalonbasing mathakta chap chaba thabak laukhotkani asigumba thawng asi yengtu leiba ngamloidabani haina Chief Minister ki Facebook account phongdorakle singthaninga eba thabak tawbaki dapak police ki apunba khotpu atuda ikai khumna ba kaloina sel ki mana pigane Manipur lenga war on drug lauk thoktu sangsilaba khongjang ihana pakthok chak thokan gani aire Aroiba the content sing asigi markoiba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yen biri populama padaga jari channel asina tumda kanarabadi subscribe to video version subscribe to biru mulanya like and share to buskawi kan namak po amukhana thagachari